ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯀꯟꯐ꯭ꯌꯨꯖꯟ ꯀꯌꯥ ꯑꯃꯅꯦ ꯍꯧꯖꯤꯛ ꯂꯩꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯔꯤꯂꯦꯇꯦꯗ ꯇꯨ ꯊꯕꯛ ꯇꯧꯕꯅ ꯐꯒꯗ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯕꯤꯖꯤꯅꯦꯁ ꯇꯧꯕꯅ ꯐꯒꯗ꯭ꯔꯥ ꯍꯥꯏꯕꯁꯤꯗ ꯑꯦꯚ꯭ꯔꯤꯗꯦ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯏꯟꯈꯠꯂꯛꯏꯕ ꯃꯌꯥꯝ ꯑꯃ ꯑꯗꯒꯤꯗꯤ ꯑꯣꯜꯔꯦꯗꯤ ꯒ꯭ꯔꯦꯖꯨꯋꯦꯠ ꯇꯧ ꯂꯣꯏꯔꯕꯗꯒꯤ ꯊꯕꯛ ꯐꯪꯗꯅ ꯐꯅꯌꯥꯝ ꯀꯨꯏꯅ ꯆꯍꯤ 5 6 ꯃꯥꯡꯍꯜꯂꯛꯑꯒ ꯑꯗꯨꯝ ꯂꯩꯔꯕ ꯑꯗꯨꯝ ꯁꯤ ꯃꯀꯣꯛꯁꯤꯗ ꯑꯗꯨꯝ ꯈꯜꯂꯒ ꯂꯩꯔꯕꯅꯦꯕ ꯍꯥꯏꯕꯗꯤ ꯑꯩ ꯊꯕꯛ ꯇꯧꯕꯅ ꯐꯒꯗ꯭ꯔꯥ ꯊꯕꯛ ꯇꯧꯔꯒꯅ ꯀꯔꯤ ꯊꯕꯛ ꯇꯧꯗꯣꯏꯅꯣ ꯀꯥꯏꯗ ꯀꯔꯤ ꯑꯗꯒꯤꯗꯤ ꯀꯌꯥ ꯄꯩꯁꯥ ꯄꯤꯖꯗꯣꯏꯅꯣ ꯃꯣꯏꯗ ꯑꯗꯒꯤꯗꯤ ꯄ꯭ꯔꯥꯏꯚꯦꯠ ꯖꯣꯕ ꯇꯧꯔꯒꯅ ꯀꯃꯥꯏꯅ ꯇꯧꯕ ꯀꯥꯏꯗ ꯆꯠꯂꯒ ꯀꯃꯥꯏꯅ ꯂꯩꯕ ꯑꯗꯒꯤꯗꯤ ꯑꯩꯒꯤ ꯑꯦꯛꯁꯄꯦꯟꯗꯤꯆꯔ ꯀꯣꯟꯅꯒꯗ꯭ꯔꯥ ꯏꯃꯨꯡꯒꯤ ꯄꯥꯟꯅꯕ ꯀꯣꯟꯅꯒꯗ꯭ꯔꯥ ꯑꯗꯒꯤꯗꯤ ꯕꯤꯖꯤꯅꯦꯁ ꯇꯧꯔꯒꯅ ꯀꯔꯤ ꯕꯤꯖꯤꯅꯦꯁ ꯍꯧꯗꯣꯛꯄ ꯑꯩꯉꯣꯟꯗꯗꯤ ꯑꯥꯏꯗꯤꯌꯥ ꯑꯝꯇꯁꯨ ꯂꯩꯇꯦ ꯑꯗꯒꯤ ꯏꯟꯚꯦꯁꯠꯃꯦꯟꯅ ꯀꯌꯥ ꯇꯧꯕ ꯑꯗꯩ ꯑꯩꯉꯣꯟꯗꯁꯨ ꯏꯟꯚꯦꯁꯠꯃꯦꯟ ꯂꯩꯇꯕ ꯀꯌꯥ ꯑꯃꯅꯦ ꯀꯃꯥꯏꯅ ꯍꯧꯗꯣꯛꯀꯗꯒꯦ ꯍꯥꯏꯕꯁꯤꯅ ꯈꯜꯂꯛꯄ ꯃꯤꯀꯨꯞꯇꯗꯤ ꯀꯩꯅꯣꯝꯃ ꯇꯧꯔꯒꯦꯅ ꯗꯤꯁꯥꯏꯗ ꯇꯧꯕ ꯃꯤꯀꯨꯞꯇ ꯑꯗꯨꯝ ꯏꯁꯥꯗ ꯑꯄꯟꯕ ꯑꯃ ꯂꯥꯛꯏ ꯉꯥꯛꯇꯅꯦꯕ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯁꯤꯒꯤ ꯄꯣꯠꯁꯦ ꯑꯩ ꯏꯁꯥꯃꯛꯅ ꯊꯦꯡꯅꯔꯝꯃꯕ ꯑꯩ ꯏꯁꯥꯃꯛꯅ ꯂꯩꯔꯝꯃꯕ ꯄꯣꯖꯤꯁꯟꯅꯦ ꯑꯗꯨꯅ ꯑꯩꯅ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯍꯥꯏꯔꯛꯀꯗꯣꯏꯁꯦ ꯖꯣꯕ ꯇꯧꯕꯗ ꯑꯀꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦ ꯀꯣ ꯕꯤꯖꯤꯅꯦꯁ ꯇꯧꯕꯗꯁꯨ ꯑꯀꯥꯏꯕ ꯀꯩꯝꯇ ꯂꯩꯇꯦ ꯁꯤꯗꯤ ꯃꯤꯒꯤ ꯃꯈꯥ ꯄꯣꯜꯂꯦ ꯑꯗꯨꯕꯨ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯦ ꯀꯥꯏꯗ ꯂꯥꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯅꯤꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯥꯛꯀꯅꯦꯕ ꯃꯅꯤꯁꯤꯅꯦꯕ ꯑꯦꯚ꯭ꯔꯤ ꯋꯥꯟ ꯑꯩꯈꯣꯏꯅ ꯀꯩꯅꯣꯝꯃ ꯍꯧꯗꯣꯛꯀꯦ ꯍꯥꯏꯕ ꯃꯇꯝꯗ ꯍꯧꯗꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯀꯩꯅꯣꯝꯃ ꯇꯧꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯃꯅꯤꯁꯤꯒꯤꯅꯦꯕ ꯏꯚꯟ ꯗꯣ ꯅꯪꯉꯣꯟꯗ ꯗ꯭ꯔꯤꯝ ꯑꯆꯧꯕ ꯑꯃ ꯂꯩꯇꯥꯔꯁꯨ ꯅꯪꯉꯣꯟꯗ ꯑꯩ ꯃꯅꯤꯄꯨꯔꯗ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔꯁ ꯃꯅꯤꯄꯨꯔꯒꯤ ꯋꯥꯟ ꯑꯣꯐ ꯗ ꯐꯥꯏꯅꯦꯁ ꯑꯣꯟꯇꯔꯄ꯭ꯔꯤꯅꯔ ꯑꯣꯏꯔꯒ ꯑꯩ ꯃꯅꯤꯄꯨꯔꯒꯤ ꯁꯣꯁꯥꯏꯇꯤꯗ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯒꯦ ꯅꯣꯔꯠ ꯏꯁꯀꯤ ꯁꯣꯁꯥꯏꯇꯤꯗ ꯑꯩ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯒꯦ ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯒꯦ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯕ ꯃꯌꯥꯝꯅ ꯇꯧꯅꯗ꯭ꯔꯤꯕ ꯕꯤꯖꯤꯅꯦꯁ ꯑꯃ ꯇꯧꯒꯦ ꯍꯥꯏꯇꯥꯔꯁꯨ ꯏꯁꯥꯗ ꯑꯥꯏꯗꯤꯌꯥ ꯐꯖꯕ ꯑꯃ ꯂꯩꯇꯥꯔꯁꯨ ꯁꯤꯁꯦ ꯀꯩ ꯗꯔꯀꯥꯔ ꯑꯣꯏ ꯃꯅꯤ ꯗꯔꯀꯥꯔ ꯑꯣꯏꯌꯦꯕ ꯃꯅꯤ ꯂꯩꯇꯕꯅꯤꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯊꯨꯅ ꯑꯩꯈꯣꯏꯅ ꯆꯪꯖꯅꯤꯡꯉꯤꯕ ꯃꯌꯥꯝꯁꯤꯡꯁꯦ ꯆꯪꯖꯟꯕ ꯉꯝꯗꯕꯗꯩ ꯆꯍꯤ ꯁꯨꯝ ꯍꯧꯖꯜꯂꯛꯄ ꯁꯤꯒꯤ ꯄꯣꯠꯁꯤꯅꯦꯕ ꯇꯧꯔꯛꯏ ꯃꯌꯥꯝꯁꯤꯡꯁꯦꯀꯣ ꯑꯗꯨꯕꯨ ꯑꯩꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯦ ꯉꯁꯤ ꯑꯩꯅ ꯍꯥꯏꯔꯛꯇꯣꯏꯁꯦ ꯖꯣꯕ ꯇꯧꯅꯤꯡꯕ ꯃꯤꯅ ꯖꯣꯕ ꯇꯧꯕꯤꯌꯨ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯖꯣꯕ ꯇꯧꯕ ꯃꯇꯝꯗ ꯏꯁꯥꯗꯁꯨ ꯍꯥꯏꯕꯗꯤ ꯑꯅꯧꯕ ꯏꯁꯥ ꯖꯣꯕ ꯇꯧꯔꯀꯥꯟꯗ ꯑꯩ ꯏꯁꯥꯃꯛꯁꯨ ꯖꯣꯕꯇꯒꯤ ꯍꯧꯔꯛꯏꯅꯦ ꯑꯩ ꯏꯁꯥꯃꯛꯅ ꯖꯣꯕ ꯇꯧꯔꯛꯑꯀꯥꯟꯗ ꯑꯩꯅ ꯅꯣꯡꯃꯇ ꯑꯩ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯈꯜꯂꯝꯕ ꯅꯠꯇꯦ ꯀꯣ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯂꯥꯏꯐ ꯍꯥꯏꯁꯦ ꯃꯇꯝꯅ ꯄꯨꯔꯛꯑꯀꯥꯟꯗ ꯂꯣꯏꯅꯃꯛ ꯂꯥꯛꯀꯅꯤ ꯑꯗꯨꯕꯨ ꯃꯤꯑꯣꯏꯕ ꯄꯨꯝꯅꯃꯛꯁꯦ ꯚꯤꯖꯟ ꯑꯃꯃꯝ ꯂꯣꯏ ꯂꯩꯒꯗꯅ ꯚꯤꯖꯟ ꯂꯩꯇꯕ ꯃꯤꯗꯨꯗꯤ ꯍꯤꯡꯕꯗ ꯌꯥꯝꯅ ꯋꯥꯔꯒꯅꯤ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯀꯩꯒꯤꯅꯣꯗ ꯀꯥꯏꯗ ꯆꯠꯇꯣꯏꯅꯣ ꯈꯪꯗꯕ ꯃꯁꯥꯒꯤ ꯗꯦꯁꯇꯤꯅꯦꯁꯟ ꯂꯩꯇꯕ ꯑꯣꯏꯇꯥꯔꯗꯤ ꯀꯣꯏꯆꯦꯟ ꯆꯦꯜꯂ ꯂꯩꯔꯅꯤ ꯑꯗꯨꯝ ꯀꯣꯏꯆꯦꯟꯁꯦ ꯍꯨꯃꯥꯡ ꯀꯥꯡꯉ ꯑꯗꯨꯝ ꯂꯩꯇꯥꯕꯅꯤ ꯑꯗꯨꯅ ꯏꯁꯥꯒꯤ ꯂꯝꯕꯦꯜ ꯌꯧꯐꯝ ꯂꯥꯛꯐꯝ ꯈꯪꯗꯅ ꯑꯗꯨꯝ ꯂꯩꯇꯥꯕꯅꯦꯕ ꯑꯗꯨꯅ ꯚꯤꯖꯟꯗꯤ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯏꯁꯥꯒꯤ ꯚꯤꯖꯟ ꯑꯃ ꯊꯝꯕꯤꯌꯨ ꯂꯩꯇ꯭ꯔꯦꯗꯅ ꯉꯁꯤ ꯈꯟꯕꯤꯔꯣ ꯑꯩꯅ ꯄꯥꯝꯖꯔꯤ ꯄꯣꯠꯁꯦ ꯀꯩꯅꯣ ꯇꯧꯒꯗꯕ ꯄꯣꯠꯁꯦ ꯀꯩꯅꯣ ꯏꯁꯥꯅ ꯈꯟꯖꯟꯕꯤꯌꯨ ꯁꯣ ꯒꯣꯌꯤꯡ ꯕꯦꯛ ꯇꯨ ꯗ ꯄꯣꯏꯟꯠ ꯑꯩꯅ ꯍꯥꯏꯗꯣꯏꯁꯦ ꯑꯩꯅ ꯖꯣꯕ ꯇꯧꯔꯛꯄ ꯃꯇꯝꯗ ꯏꯁꯥꯗ ꯏꯚꯟ ꯗꯣ ꯑꯩꯅ ꯕꯤꯖꯤꯅꯦꯁꯀꯤ ꯃꯔꯝꯗ ꯈꯜꯂꯨꯗ ꯇꯥꯔꯁꯨ ꯖꯣꯕꯁꯤꯗ ꯆꯪꯉꯛꯄ ꯃꯇꯝꯗ ꯀꯝꯄꯅꯤ ꯑꯃ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯃ ꯀꯃꯥꯏꯅ ꯆꯂꯥꯏꯒꯦ ꯍꯥꯏꯕꯁꯦ ꯑꯩꯉꯣꯟꯗ ꯈ꯭ꯋꯥꯏ ꯐꯥꯔꯁ ꯑꯁꯤꯁꯤꯃ ꯑꯩꯉꯣꯟꯗ ꯂꯦꯁꯟ ꯑꯆꯧꯕ ꯑꯃ ꯇꯝꯕꯤꯔꯛꯑꯦ ꯍꯥꯏꯕꯗꯤ ꯀꯝꯄꯅꯤ ꯑꯃ ꯆꯂꯥꯏꯕ ꯃꯇꯝꯗ ꯀꯔꯤ ꯗꯤꯄꯥꯔꯠꯃꯦꯟ ꯗꯔꯀꯥꯔ ꯂꯩ ꯀꯔꯤ ꯃꯐꯝꯗ ꯑꯩꯈꯣꯏꯅ ꯋꯔꯛ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯁꯤ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ ꯑꯗꯒꯤ ꯀꯝꯄꯅꯤ ꯑꯃꯗ ꯂꯩꯔꯝꯕ ꯃꯇꯝꯗ ꯑꯩꯅ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯊꯕꯛ ꯇꯧꯗ꯭ꯔꯤꯉꯩ ꯃꯇꯝꯗ ꯀꯦꯌꯔꯂꯦꯁ ꯑꯣꯏꯔꯝꯕ ꯍꯥꯏꯕꯗꯤ ꯄꯩꯁꯥꯒꯤ ꯚꯦꯂꯨ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯅꯝꯕꯔ ꯑꯃ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯒ꯭ꯔꯣꯊ ꯆꯦꯛ ꯇꯧꯗꯕ ꯑꯩꯅ ꯍꯟꯖꯟ ꯆꯦꯛ ꯇꯧꯗꯕ ꯁꯣꯏꯕ꯭ꯔꯥ ꯁꯣꯏꯗꯕ꯭ꯔꯥ ꯌꯦꯡꯗꯕ ꯃꯤ ꯑꯃꯗ ꯔꯤꯄꯣꯔꯠ ꯊꯥꯔꯝꯗꯥꯏꯗ ꯁꯣꯏꯕ꯭ꯔꯥ ꯁꯣꯏꯗꯕ꯭ꯔꯥ ꯌꯦꯡꯗꯕ꯭ꯔꯥ ꯗꯤꯁꯤꯄ꯭ꯂꯤꯟ ꯑꯃ ꯑꯩꯉꯣꯟꯗ ꯄꯤꯔꯛꯑꯦꯕꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨꯅ ꯑꯩꯅ ꯊꯕꯛ ꯊꯥꯗꯣꯔꯛꯄ ꯃꯇꯝꯗ ꯑꯩꯉꯣꯟꯗ ꯂꯥꯏꯍꯜꯂꯛꯑꯦꯕ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯤ ꯑꯩꯒꯤ ꯕꯤꯖꯤꯅꯦꯁ ꯑꯃ ꯍꯧꯗꯣꯛꯄ ꯃꯇꯝꯗ ꯑꯣꯀꯦ ꯁꯤ ꯃꯐꯝꯁꯦ ꯁꯤ ꯑꯦꯄ꯭ꯂꯥꯏ ꯇꯧ ꯇꯥꯔꯗꯤ ꯑꯩꯉꯣꯟꯗ ꯀꯥꯟꯅꯔꯦ ꯁꯤꯁꯤꯃ ꯊꯥꯖꯟꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯇꯧꯕ ꯗꯔꯀꯥꯔ ꯂꯩ ꯁꯤꯗꯁꯨ ꯁꯨꯃꯥꯏꯅ ꯄꯤꯛꯅ ꯍꯧꯗꯣꯛꯑ ꯁꯨꯃꯥꯏꯅ ꯁꯦꯝꯕ ꯗꯔꯀꯥꯔ ꯂꯩ ꯍꯥꯏꯕ ꯄꯣꯠꯁꯦ ꯑꯩꯉꯣꯟꯗ ꯈꯤꯇꯪ ꯑꯣꯏꯔꯁꯨ ꯂꯥꯏꯍꯜꯂꯛꯑꯦ ꯑꯗꯨꯅ ꯁꯦꯡꯅ ꯍꯥꯏꯔꯒꯗꯤ ꯖꯣꯕꯇꯒꯤꯁꯨ ꯑꯩꯈꯣꯏꯅ ꯂꯔꯟ ꯇꯧꯕ ꯀꯌꯥ ꯑꯃ ꯐꯪꯉꯦ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯂꯩꯇ꯭ꯔꯤꯉꯩꯗꯤ ꯑꯩꯈꯣꯏꯒꯤ ꯄꯩꯁꯥ ꯂꯩꯇ꯭ꯔꯤꯉꯩꯗꯤ ꯑꯩꯈꯣꯏꯒꯤ ꯂꯝꯕꯦꯜ ꯁꯦꯝꯕ ꯉꯝꯗ꯭ꯔꯤꯉꯩꯗꯤ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯑꯩꯈꯣꯏꯗꯤ ꯍꯦꯜꯞꯐꯨꯜ ꯌꯥꯝ ꯑꯣꯏꯍꯜꯂꯛꯀꯗꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗꯁꯨ ꯁꯨꯃꯥꯏꯅꯁꯨ ꯄꯣꯡꯉ ꯂꯩꯕꯤꯒꯅꯨ ꯍꯥꯏꯕꯗꯤ ꯑꯩꯗꯤ ꯖꯣꯕ ꯇꯧꯗ꯭ꯔꯁꯨ ꯑꯩꯗꯤ ꯕꯤꯖꯤꯅꯦꯁ ꯑꯆꯧꯕ ꯑꯃ ꯇꯧꯗꯣꯏꯅꯦ ꯍꯥꯏꯕ ꯄꯣꯠꯁꯦ ꯅꯪꯒꯤ ꯈꯨꯠꯇ ꯄꯩꯁꯥ ꯂꯩꯇ꯭ꯔꯒꯗꯤ ꯅꯪ ꯀꯃꯥꯏꯅ ꯅꯪ ꯕꯤꯖꯤꯅꯦꯁꯇꯣ ꯍꯧꯗꯣꯔꯛꯀꯗꯣꯏꯅꯣ ꯈ꯭ꯋꯥꯏ ꯐꯥꯔꯁꯇ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯐꯟꯅꯦꯕ ꯗꯔꯀꯥꯔ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯏꯁꯥꯗ ꯁꯨꯃꯥꯏꯅ ꯈꯜꯂꯝ ꯇꯥꯔꯗꯤ ꯍꯥꯏꯕꯗꯤ ꯑꯩ ꯕꯤꯖꯤꯅꯦꯁ ꯑꯆꯧꯕ ꯑꯃꯗꯤ ꯇꯧꯒꯦ ꯑꯗꯨꯕꯨ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯍꯥꯏ ꯈꯪꯗ ꯇꯥꯔꯗꯤ ꯐꯥꯔꯁ ꯒꯦꯠ ꯑ ꯖꯣꯕ ꯅꯪꯒꯤ ꯄꯩꯁꯥꯒꯤ ꯂꯤꯈꯨꯟ ꯂꯩꯇ ꯇꯥꯔꯗꯤ ꯊꯕꯛ ꯑꯃ ꯍꯥꯟꯅ ꯇꯧꯕꯤꯌꯨ ꯊꯕꯛꯇꯨ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯊꯕꯛ ꯑꯣꯏꯔꯁꯨ ꯅꯪꯅ ꯍꯥꯏꯕꯗꯤ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇꯨꯒꯤꯗꯃꯛꯇ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯊꯕꯛ ꯇꯧꯔꯀꯥꯟꯗ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯑꯃꯨꯛ ꯂꯧꯊꯣꯛꯑꯀꯥꯟꯗ ꯑꯃꯨꯛ ꯑꯗꯨꯒꯤ ꯄꯩꯁꯥꯗꯣ ꯑꯃꯨꯛ ꯆꯥꯊꯣꯛꯑꯒ ꯉꯥꯎꯊꯣꯛꯑꯒ ꯂꯣꯏꯁꯟꯕ ꯅꯠꯇꯕ ꯅꯪꯒꯤ ꯗ꯭ꯔꯤꯝꯗꯣ ꯃꯥꯡꯍꯟꯕꯩ ꯅꯠꯇꯕ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯗ ꯁꯤꯅꯦꯕ ꯃꯤꯑꯣꯏꯕꯁꯦ ꯄꯩꯁꯥ ꯈꯤꯇꯪ ꯐꯪꯉꯛꯄ ꯃꯇꯝꯗ ꯀꯝꯐꯣꯔꯠ ꯖꯣꯟꯗ ꯑꯃꯨꯛ ꯂꯥꯛꯑꯦꯕ ꯍꯥꯏꯕꯗꯤ ꯄꯩꯁꯥ ꯈꯔ ꯂꯥꯛꯑꯦ ꯑꯩ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯍꯤꯡꯕ ꯌꯥꯔꯅꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯇꯧꯕꯤꯒꯅꯨ ꯑꯣꯜꯋꯦꯁ ꯔꯤꯃꯦꯝꯕꯔ ꯅꯪꯅ ꯊꯕꯛ ꯇꯧꯔꯤ ꯄꯣꯠꯁꯦ ꯀꯩꯒꯤꯅꯣ ꯍꯥꯏꯕꯗ ꯅꯪꯉꯣꯟꯗ ꯄꯩꯁꯥ ꯂꯩꯇꯕꯒꯤꯗꯃꯛꯇ ꯁꯤꯒꯤꯗꯒꯤ ꯂꯥꯛꯄ ꯄꯩꯁꯥꯁꯤꯅ ꯅꯪꯒꯤ ꯏꯟꯚꯦꯁꯠꯃꯦꯟꯗ ꯅꯪꯒꯤ ꯕꯤꯖꯤꯅꯦꯁꯇ ꯒ꯭ꯔꯣ ꯇꯧꯔꯛꯅꯕ ꯅꯪꯒꯤ ꯁꯥꯏꯠ ꯏꯟꯀꯝꯗ ꯒ꯭ꯔꯣ ꯇꯧꯔꯛꯅꯕ ꯅꯪꯅ ꯁꯦꯝꯅꯤꯡꯉꯤꯕ ꯑꯦꯝꯄꯥꯌꯔꯗꯣ ꯒ꯭ꯔꯣ ꯇꯧꯔꯛꯅꯕꯒꯤꯗꯃꯛꯇ ꯅꯪꯅ ꯊꯕꯛ ꯇꯧꯔꯤꯅꯦ ꯍꯥꯏꯕꯁꯦ ꯑꯣꯜꯋꯦꯁ ꯔꯤꯃꯦꯝꯕꯔ ꯅꯪꯒꯤ ꯚꯤꯖꯟ ꯂꯩꯌꯨ ꯍꯥꯏꯕꯗꯣ ꯉꯁꯥꯏ ꯑꯩꯅꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯂꯩꯇꯥꯔꯗꯤ ꯅꯪꯉꯣꯟꯗ ꯇꯞꯅ ꯁꯦꯝꯕ ꯉꯝꯒꯅꯤ ꯑꯩ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯦ ꯄꯤꯛꯅ ꯍꯧꯗꯣꯛꯀꯗꯕꯅꯤ ꯍꯧꯕꯒ ꯍꯦꯛꯇ ꯑꯩ ꯀꯔꯣꯔ ꯊꯥꯗꯒꯗꯕ ꯅꯠꯇꯦꯕ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯁꯤꯗꯒꯤ ꯂꯥꯛꯄ ꯄꯩꯁꯥꯗꯨꯅ ꯅꯪꯅ ꯑꯦꯖꯨꯀꯦꯠ ꯇꯧꯔꯣ ꯅꯁꯥꯗ ꯑꯦꯖꯨꯀꯦꯠ ꯇꯧꯔꯣ ꯍꯥꯏꯇꯥꯔꯗꯤ ꯃꯦ ꯕꯤ ꯅꯪ ꯀꯔꯤ ꯆꯪꯒꯅꯤ ꯕꯤꯖꯤꯅꯦꯁꯇ ꯑꯦꯚ꯭ꯔꯤꯊꯤꯡ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯒꯦꯔꯥ ꯐ꯭ꯔꯤ ꯀꯣꯔꯁ ꯌꯦꯡꯒꯦꯔꯥ ꯃꯤꯒꯤ ꯀꯣꯔꯁ ꯌꯥꯎꯒꯦꯔꯥ ꯑꯦꯅꯤꯊꯤꯡ ꯃꯤꯒꯤ ꯑꯦꯖꯨꯀꯦꯁꯟ ꯀꯅꯥꯔꯣꯝꯗꯩ ꯇꯝꯒꯦꯔꯥ ꯅꯪꯅ ꯇꯝꯅꯤꯡꯕ ꯀꯨꯁꯤ ꯇꯝꯃ ꯅꯪꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯒꯤ ꯒꯥꯏꯗꯦꯟꯁꯇꯣ ꯐꯪꯉꯀꯥꯟꯗ ꯀꯩ ꯗꯔꯀꯥꯔ ꯂꯩꯗꯤ ꯀꯥꯏꯗ ꯀꯔꯤ ꯊꯥꯗꯕ ꯌꯥꯏ ꯍꯥꯏꯕ ꯄꯣꯠꯁꯦ ꯍꯥꯟꯅ ꯇꯧꯔꯀꯥꯟꯗ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯁꯦꯝꯒꯠꯂꯛꯀꯗꯕꯅꯤ ꯑꯗꯨꯒ ꯁꯤꯁꯤꯃ ꯅꯤꯡꯁꯤꯡꯕꯤꯌꯨ
nang adu yamna wana honare hai nang adu yam wana hona kanang business nang fully invest tawre adu shigi business nang 100% success oini have life nate shigi mamang ga suina hagre ko shigi business na hoboge ta mai pakani have ne shigi experience ne nang piram duise shigi expect fail oire nang na dagidi soire dagidi nang na mai pa either way you win kaino quite first my party nang the income la nang growth but fail oi tarju kaino nang the experience but that experience adu experience the next time adu ki poto repeat to roi adu ki poto mind to ga shin and funny ha poto la ne den chokot pagi lambel da la ka du ne anduna sigi confusion ji han lok top first business to ni me am thing na ina ai je ko habidi pesha dar ka le business to mutam da aduna famung da tumma leiraga habidi aina wakan khal leiraga igi sumaina pesha choba ma leiraga de business se hodok pa ya hai tadi that will never come so nangi income duni nang produce to duise ko hustle duni nangi produce nang pesha ta la akanda ardagi nangi idea to invest over kan tap na nangi effort to piraka then only your business will grow na tabi sum pham leiraga ma pham da leitadi game the change lawai game the growth away game the what of the lawai ko aduna first get a job any kind of job thiro kai da kai thabak le chilau thigano habdi ke aidar habdi shi thabak si ai ke nuna te si di idea karon to 24 hour 7 hour work to 10 hour work to when di sumaina si di ai gi ming chat ta karon to goni ko ni nang dana karim oi driba nangi pesha fabu sikim lak tripa potu da kari adu yo kan bai kai dar ka ta ke koi first di macha da ke loi hogu da shamgala ka da shamgala amatung da then kari ijet nangi Kaimbu tandre poto kai de kari ijano so quite first adugi poto hana sembe adugi keno thonga don happy ru habdi ikai ba like taba chada dagidi ishana tawge khali ba thabak tu hana ishagi vision du ne important way nang adu da punchi su play gedam te nang adu hongdora matung da adu dei pora aga ba sha to thadara kana then only nang su nung nang empire shema kanda nang ne hingni ba lifestyle du hingdu ne 10 years 5 years 20 years hadi no more cha hi na tham da hingba na te sigi life ki journey je sin dynamic hoi dynamism de sin up down sa kadu ise aduna shigi pose khangbi ishagi ego loktho ishagi shigi kana da ba attitude che loktho ishana munna khanbi ro habde ai ngonda kyam yamna important way si vision then adu itadi any kind of tabaka che lauti bi yun tabam join to biro pasha tan khalo then invest in your business adu nangi business so growth of drive for start something experience am fangani adu gi experience everything will change and I do go never give up and I do go shigi lambel se ishana se hamza ka da pone aduga tabak to ge khaliba miyoi singda tin kai blike tabak to bu enga sai jai jagre ko tabak to but tabak to rakanda adu da comfort le bi ni adu gi pishado aina aigi major focus se tabak to oini ai shumai nai ma form de yongning hai tar so aina jang tabak ram gan tat kani khang manati covid ki matam da khangrabani hojik crisis thoi manipur da covid ki matam da miyoi kya ma tan thore tabak ta dau thore adagi ko hojik ki crisis da miyoi kya ma tabak ta pisa phang da ba adagi issue le ba kya na thoi myam sing ge ko duna sigi matam de nengjing bi duna tabak to tar su nangi side income nangi atopong from the income produced to no invest to hobi ki bi ga no habdi sigi pun tang karam ga tabak to la kani khang manate karam ga na mi na lok thok kani khang manate karam ga na siguma pandemic kum am la kani khang manate adu matam da broke chalaga mu ta lai du sharuk pudi hojik tagi hona tabak to tar su nangi lambel se multiple income streams bi ho kai da kari pisa thada ba ya bage kai da kari to ba ya bage kamai na kai da ki kari growth pro ba ya bage adagi kai da ki kari equity share lo ba ya bage kai da kai to ba ya bage tang learn to sima tam han bi kan kai gin han tam da nang heng tabak to la pum tam da di kai no nang kari secure we ge world game secure we benati everything is temporary nang ju temporary ni ai ju temporary ni hayeng kari we kan hang chit kari we kan khang benati aduna kenoma da mafam da ki income lakras mafam da income lakna adu la pai bse nang thabak tok to na kem oi ta heng wai in future adu ma thabak thok tre hai tar so nang gi pisa grow to pai that will create your wealth nang gi wealth to henga dala ka do ni aduna one income da depend to with ni multiple income streams that depend to even though nang gi passion oi tar so nang to oi thabak tu da kem kai blake job to but still nang gi side income kya ma produce to wai bse shi gi pose understand to shi dam kem khan bi kan shi is doubt le bi kan shi jina nang on da yam thine helpful work kan aduna doubt like tardi ina ayu ishada confusion like tardi habdi tabak to gudra degidi business to gudra khal like tardi ina ayu quite first the inga sai jom ko tension nahi hai ke quite first job to pa ma job to biro kem kai blati but job to roga ishagi side income produce to biro mayam ma yaring sem gat number to roga inom da sigum issue mayam lakpada ishada shoi bangang da balai dana ba adu si punam ju thengna ba ngam na ba adu ko ishada mind change to ko in future kem khang banati kai gino da world's a business nang thabak to ro fam du su kana gum mi ma salai riba kana gum group khana chalai riba government na chalai riba or na traga government na chalai riba afum ma si business the world's a business loi rule to bunga any position da nang higher position da lai janu
business amada chalai pone world totally business chalai ne aduna she understand tor ko matam da su nangonda yam helpful work ne dagidi business hodok ningi ba isa da business ki line da tasek na thamoy ng chang ningi which no mayam sing na aina haidu se paisa lai traga di business to go sunga ya aduna why first di paisa han tangkat pam darka tai adugi paisa duna nang kai doroga kamaina adugi punjal laga kamaina ngi business hodok dagi haiba potu gi lambe tapna tapna sema kadabani macha han thada gadamni then adu macha do han tawra kana khanga kanda then acho bolom da lakadabani aina haidu quite first nangi income stream am ta lai tre dagi imung laira re adu tawre da tawre excuse pi ganu habak ama hana thiu chilau thi ganu adugi thabak tu da han ho no adu da comfort zone da changi no doi pisa tangkat lo tangkat lam adugi organization kamai chalai thaba ama kamai tawi thaba am chalai nang da kana am nakani hisab kamai pai dagi min ne kamai tali mapuna kamai tawi pisa income kamai pi kamai tawi shi myam sing nang heng business tor ko matam da nang da yam thina helpful report khar lakne aduna shi gi mafam da fazana focus to nangi confusion da tam tam na sum sum lap thorkan